Manipur की मियाम दा हाइजेनिंग से अकोई पोल द वायलेंस हाई तारे खना चाइनाबा मसीमा अकोई यारिंगे टोक्सी अदुगा डेमोक्रेटिक वे दा अदुम फ्री एंड फेयर इलेक्शन तौसी ngasi yamna akoi khudong thiba incident ama thokre akoi nupamcha ahum la mari rakhangde moi lummaga lereme aduga akoi gi gari ama khamaga aduda moina akoi gi nongmaira magazine la ma usin lame adu maina tobiganu karigi noida si naha ngaktani violence to handaraba aduga aina miyam da so appeal tawjari si the democracy ni completely free and fair si the mina apamba akoi gi muscle power money power yon natabida pure mai pamjabada vote thadaba oisanu aduga akoi oinadi akoi na kar matungda adum mi khuding mak vote thadagera thada loi chap mana sewa tawjagani ai mayam da han han appeal tawjari manipur thoiba violence sing se thokdana ba especially akoi si thomi se no mai upira mi da tobiganu adu maina yam free and fair election idang tai appeal